Sri Sri Gaurasandra Nama Purbasramda Aikoi Khwagi Irakta Tinbiramba Aikoigi Inaunupa Kumuksam Megasandra Singana Manung Matam Sadana Masagi Anaba Madugi Imung Manung Khwaikibikpu Thadou Lamlaga Haukiba Tang Mapan Tha Nipan Lisingani Kunmanga Ing Thawangi Taramanga Nipan Ba Thangjanumita Sri Guru Kripadagi Bes Olaga Sri Krishna Chaitanya Murli Das Haiba Nam Phangjaduna Vrindavan Prapti Oikre Lakliba Tang Kunithoi Tha Nipan Lisingani Kunmanga Ing Thawangi Kunmapan Nipan Ba Irai Numita Laikhidrabagi Shraddha Din Thok Lei Numit Ashida Ngamjaba Hailai Kharana Sri Harigi Charanda Hari Sankritan Galonina Kachagani Thauram Ashida Brahman Vaishnav Ahalaman Marup Mapang Amadi Inau Nupaga Tinabiramba Aikuinadi Khangja Hogdraba Marup Mapija Khudingna Inau Nupagi Aruiba Thauram Pangthok Sabasida Saruk Yabiranaba Norungna Paujel Pijari Paujanjari Basing Kumuksam Ingo Singha Mayamba Kumuksam Ongbi Santi Devi Mataima Kumuksam Ongbi Somala Devi Shraddha Mini Mafam Kaksing Khunau Thingnam Bokul Laikai Kurumjari SKTV News pu yengbiri bakwai pumna mokpo Livia ta kelambamna taram nokchari ahan bada maroiba pau sing pizari Ibudau pakang bagi tutuk mapan yekpa firal cingkhatuna Manipurna British ki makutagi ning khatam kibagi infutara mapan lak suba palan thauram tongan bamafam singda pangthok akre Laikai amadi kunai na saugatpana infrastructure matik chana leitrabasu Olympic Games ta fawa medal lawbang amdibani haina YAS ki secretary and Pravin na fongdokhe Hauzik pau sandok na pizari Manipurna British ki makhutagi ningtam kiba numit August 13 lamdam asigi miyamna paksanna ningtam numit thauram pangthoknariba si aikhoina ningtamna hingba pambagini masida anti India ki wakhalon leite haina All Manipur United Clubs Organization amuko gi president Phairoizam Nando Luwang na fongdokre All Manipur United Clubs Organization amuko na sinduna humfutara mapan laksuba Manipur Independence Day ki thauram kwakaithal da leiba lup asigi mayai loisangda ngasi pangthokre ibudau pakhang bagi tutup mapal yekpa firal cingkhatuna pangthokhiba thauram aduga mari leinana Nandoluwang na hai chahi cha kaya ningtamna hinglaklaba Manipuri sing awa amasung British ki makutta maithi ki banatana Manipuri sing asi kanagi su mikha polam khide ngasi paksanna ningtam numit thauram pangthokliba anti Indian oi haibanate maningtamna hingningbagi wakhalon aduni haike Isingamaga tamapan ni futre ki August ki tang 13 British na Manipur ning tamba piram ban mi adu ningsing jabane asi ningsing jari bagi maram di karigino haragati akoi Manipuri singsi ning tamna isang chene ne pa engkang kya da adumba awagi makutong mai ki ba British makutong mai ki ba angka ani sinatana Manipuri singdi adum ning na tamaga singjar pa adu kunai amane adubo 1949 dagi akoi bharat tin gra matunga Manipuri singna magi mating stopangam dabul kya ma lerakpa ngasi akoi na Manipur ning tamna mi haibagi akoi ning tamna mi Sktv'S pirandu singkatpa matam ningtambagi thoram pangthokpa matamda asi yong nungai gadi asengba ningtambadu leramta gadi akoi kyam nungai gadi no haiba wapum simasu akoi jik Manipur gi miyamna karigumba thaba ama toboda maningtamma tobangam daba afa apun kayana koisi langkoi chanjanba ni si maningtamna pole du mapum primakta yoling palang phajal haiba rusko gi wapum do madu akoi Manipur da three eba taseng Manipur miyam mating leiba talent jam leiba kodimok che masi oinamak dikti akoi mangchil leba karigino hai ka masi maningtambagi leitaba koisi lan pha ka tin da leiba akoi gi lami yamgum akoi si wandi yamgum akoi leireba Protection and the Preservation Committee Manipur PPCM na senduna lupasigi officer Manipur gi humfutara ka mapan laksuba Independence Day ki thauram ibudau pakhang bagi tutuk mapan yekpa firal ngasi ayuk pung 10 minute kun taba matamda cingkhatuna pangthokre PPCM gi office ta pangthokiba chamba thauram amagaloinana Manipur gi Independence Day ki firaladu PPCM gi convener Phairoizam Nando Luwang PPCM gi organization convener
Khetri Mayum Somerendro PPCM gi ethnic ki convener Laikram Jayantana luchingduna chingkhatkibani Thoramasi ngasi Manipur gi tongan ba district sing Imphal East Imphal West Kakching amadi Besnupur da lairiba club sing da su Manipur gi humfutara mapan lak suba Independence Day gi thauram ga mari lainana pakhang ba yekpa firal chingkhatnake PPCM na chahi lisang sitna chatharagliba Manipur gi Independence Day ki thauramasi Imphal East District United Clubs Organization gi unit singi mafam sing ECDO na Western Youth Club Ground Paurakhongjalda SEUC na Youth Guidance Club Kongbada Sukona Friends Union Club Khurai Konsam Laikaida UCCAN na Yumnam Khunau da leiba UCCN ki office ta NIUCAM ona the United Club Lairigengbam Laikaida NEUCO gi oina PYPC Pundongbam da shu flag chingkhatnake Kaksing District na Khamuko Sugnu ESUC ko Korsan Tabi Tangzeng Akuko Kaksing Khunau Watako Waikong Latu ko Lamzau Card Wabagai Sedo Hiang Lamda Chingkhatke Imphal West ki oina SLUCO UCO Ruko Khamuko Stuko gi mafam sing da firal chingkhanake Bishnupur District ki oina MAS VUCO Moirang KAS VUCO Fawak Chau Ikhai Ukanko Kumbi Wansuko Wangu Visco Bishnupur Amadi Uvako Nambolda Pakhangbagi Firal Chingkhatki Luinana Thobal District ki tongan ba mafam sing da firal chingkhatuna thauramasi pangthoknake Coalition for Indigenous Right campaign gi Makhada celebrating the spirit of freedom haiba wakhalonda ngasi Jiribamda Manipur na ningkhatam kibagi humfutara mapan lak suba palan thauram pangthokre Assam District Council Jiribam gi campus ta papal maye ki firal chingkhatuna ningtam numit ki thauram pangthokibagi loinana harau nungaiba fongdoktuna mahairoi singda atum ahau yenthokhi Thauram aduda Hurricane Waset amadi Assam District Council Jiribam gi thomi singsu sarubyaki Hauziki mirol asina matam amada Manipur asi ningthau panba akanba leibak ama oirami haiba kaukthokpagum tawre haina Joint Students Coordination Committee JSCC ki convener Lukram Malangba maitaina fongdokre Imphal West ki changangai uchekonda leiba Commerce School da JSCC na sinduna ngasi humfutara mapan lak suba Manipur Independence Day inglisingani kunmanga gi thauram pangthokre thauram aduga mari lainana Lukram Malangba maitaina makhata na fongdokibada ngasi August 13 ase iramda Manipur gi oinadi yamna nungaiba numit amani kumja inglising amaga chanipan marfutara mathoi da thokiba Anglo Manipur War gi matungdagi chahi 53 chupna British ki loilam leingak Makhada Leiraklaba Matung, Kumja Inglising Amaga Chamapan Nifutaret ki August Taramarida, Manipur asi amuk hana ningkha tamba, ningthau panba leibak amuk iramke, Adubu laibak thibadi hauzik haugalakliba miro lasina, Manipur asi khanong pog esiada, ningthau panba matik magun yam na leibak ama oirami haiba kausilakle, Manamaduna Manipur gi Kaururaba Puari asi nauhaunana hingat handuna maromdom lepcharamba leibak amani haibasi khanghananaba JSCC na sinduna ngasi August 13 gi thauram asi pangthokpani hauzik oiragliba fibam asida aikhoi pumnamakna ima leibak Manipur kandaba yade haibagi wakhalonda thabak tawminnaba mathau tai haike Manipur Anglo War da 1891 dagi Manipur si British na chahi 53 chupna loilam lengatal hela matung 1947 gi August ki tang 10 ga mari asida Manipur se amohan mani makhat tamkiba adugumba August ki tang 10 ga mari ni asigi no ase adubu laibak thibadi haujiki tungi hawragi ba mirol singna Manipur si mani makhat tamba laibak ama ningthau panba khanongpok Asia da yamna mating leba mo na me se tungi hawragi ba mirol singna asidi kausilagle haiba kausilagle se अखोगी जेसीसी की माइकई दगी हाइबा मणिपुर से मनी मखा तंबा निथौपान बा लेबा गबने हाबसे नहोंग न काउरबा मणिपुर की इतिहास वाइसिंग से अमुगा निंगल अदुना मणिपुर से मनी मखा तंबा असागी मरोमदम लेप्सोबा गंबा निथौपान बा लेबा अमखंग हाबदो अदु उन्ननबगी गंतंग असि जेसीसी न सिंजदुना मणिपुर इंडिपेंडेंस डे असि कॉमेडी स्कूल पांथोक्सन Manipur na British ki makhutagi ningkha tamkhibagi humfutara mapan suba palan thauram Thobal district ki tongan ba mafam sing da pangthok na khrei thauram masi CSCA
SDO Hairok HLCSU Hairok Apunba Club Hairok Apunba Maira Paibina Sinduna Hairok ki tongan tongan ba mafam singda pakhang bayek ba firal chingkhatuna thoram pangthokhe Wangjing Nongpoksek Mai Kakmayai Athokpam EEO Lamding Pechi amadi Waithaudasu pakhang bayek ba firal chingkhatuna Manipurna ningkhatam khibagi humfutara mapan lak suba ningkhatam bagi thoram pangthokhe लिसिंग अमगा समापन निफु तरेत की अगस्त की तांग तरा मरी से मणिपुर ना निंखा तमगिब नुमिने इंडिया दगी कोई मणिपुर ना नोंग महाना निंखा तमगी अदुबु लाइबक थीबदी लिसिंग अमगा समापन निफु गा मापनदा अखोई मणिपुर से अखोई इंडिया दा मरसौगी शिलोंग दा अखोई महाराजा बुद्ध चंद्र बु कौरगा नमना साइन तौहलगा मरसौगी बने अदुना मणिपुर ना इंडिया दगी नोंगमा हाना निंखा तमगिबदुगी दमक अखोई नसी बुदौ पाखंग दगी फिरान से अखोई से सिसि खचबने खुंदामिनरिबा फुरुप सिंगना अमत्ता ओइबगी वाखलोंदा थबक तौदुना लमदम मसिबु कन्मिनसी हाइना मणिपुर मैतै पांगल वेलफेयर ऑर्गेनाइजेशन MMWO गे प्रेसिडेंट महबूब सेसाबा अलीना फोंदोख्रे मणिपुर की हुंफुतरा मापन लक सुबा इंडिपेंडेंस डे इंग्लिसिंगनी कुनमंगा की थौरम MMWO न सिंधुना हप्ता लेबा लुप असिगी लोइसंगदा ngasi मणिपुर की फिराल चिंखतुना पांथोख्रे थौरम ग मरी लेनना महबूब चेसाबा अली न फोंदोखिबदा थोगलिबा इरांग असिना मरम ओइदुना खुंदारिबा फुरुप सिंग पुन्ना वामिनरे नेशनल हाईवे सिंगदा निंगतमना चथोक चसिन तौबा याद्री असी यहननबा अमदी रिलीफ कैंप सिंगदा लेरिबा लांजेलकपा सिंग मसा मसागी मयुमदा हंजल हननबा लेंगाकना अथुबदा होनबियु हाइके ब्रिटिश की मखुत्तगी मणिपुर से निंगतम खिबा अदुगुमबा निमित अदुबो अखोइना ngasi निंगसिंगजबनी हारिबा निंगतमबा से फंगनबगीदमक्ता अखोइगी लायोइ खबा इपाइपु अथौबसिंग अदुना होनरंबा मखोइना तौजरंबा थबक थौरमसिंग अदुबु गाइ खुमनजबा अमदी मखोइबो अखोइना निंगसिंगबा हाइबसे तंगाइ फदबा अखोइगी इथौदांगनी मरमदी अखोइसे मखोइगी सावन सुरोन मसा मसुंग हातो ओइबनिना अखोइना मखोइबु निंगसिंग फमथोइ हाइदुना ngasi गसिंगबा फे सिंगपगी थौरमसे थोकजबनी August 13 Manipurna ningtam khiba numit ki thauram Manipur People's Party MPP na susinduna ngasi party ke office ta pangthokre Manipurna India da tendringai maningtamna leiram ki haiba ngasi gi numit asina ningsing hale adubu ngasi maikai kaya dagi singnaba kaya piraktuna lamdam asibu thugaina na ba hotnarakliba asina aikhoi gi apunba gi saktam ngak na ba aikhoina punna thodang lawminasi haina party asigi maikai dagi fongdorakli Hayeng pangthokadoriba humfutara mapanlak suba leibak asigi Independence Day ga mari leinana Manipur gi Governor Ajay Kumar Bhallana state asigi miyamda yaifa pauzel pirakli Governor na mahaki pauzel da August 15 gi numit asina maningtamba leibak amada miyamna ningtamna chokthokna hingba fangnana ba thauna faraba freedom fighters singna kathokhiba adu nahongna na ningsinghali leibak asibu hena chawkhat hanaba amasung mapangal kanba ama oinanaba Manipur gi miyamna su ningthizaraba nat chanabi kaya asigaloinana hiram khudingda kathokpagaloinana thabak tawminase state asigi naha singna leibak ki damak chawraba thodang lobiu amadi aikhoi punna ningtam numit asida sarugya duna harau nungaiba fongdok minasi hairi Manipur Legislative Assembly ge Speaker Thokchom Saitabratana Shu Independence Day Inglisingani kun manga gamari leinana lamdamasigi miyamda yaifa pauzel pirakli mahaki pauzel da Independence Day numitta aikhoina leikhidraba freedom fighters singda ikai khumnaba utpa madu khaknate mirol khudingna makhoi gi thauna lingjel adu masak khangna manglomda pukhatli haiba takli August 15 numit asina lakpada leibak asida achumba amasung ing tappaga loinana leibak asigi tungi leibak lepada punna thabak tawminnabagi wasak chesil halasi hairi Mapangal kanba India ma ohenbada political gi khetnaba thamdana aikhoi amata oina hotnaminaba mathau tai haina hanagi chief minister Nongthongbam Birena phongdokre
लेबाग असगी तोंगान तोंगान बम मफम सिंगदा अमदी मणिपुर गे असेंबली कॉन्स्टिट्यूएंसी कयादा बीजेपी गे मंडल सिंगना सिंधुना पांगथोकपगुम ngasi बीजेपी हैंगांग मंडल नसु सिंधुना हर घर तिरंगा गे कैंपेन मखादा तिरंगा रैली गे थौरम मसिंग यामलबा हैंगांग एसी गे मियाम अमदी बीजेपी मणिपुर प्रदेश के थौमी सिंगना सरुक यादुना पांगथोखरे लुवांग सांगबमदा लेबा हानगी चीफ मिनिस्टर नोंगथोंगबम बिरेन गे युमदगी महाक मसामकना लुचिंगदुना खाबम लमखाई फावबा तिरंगा रैली अदु चटखे रैली अदुदा बीजेपी मणिपुर प्रदेश के प्रेसिडेंट ए सरदा अमदी पार्टी की लुचिंगबसिंग अमदी हैंगांग मंडल गी थौमी सिंगसु सरुक याखे रैली अदुगा मरी लेनना नोंगथोंगबम बिरेन फोंगदोखिबदा ब्रिटिश के लोइलम लैंगाक्तगी इंडिया ना निंखा तमखिबा नुमित अगस्त 15 गा मरी लेनना इंडिया के प्राइम मिनिस्टर नरेंद्र मोदी की मीटिंग मखादा बीजेपी ना थौदांग लौदुना लेबागसगी मफम सिनबा थुंगना हर घर तिरंगा की थौरम पांगथोखले अपुनबगी थौना अमदी मपांगल कनबा इंडिया अमा ओइननबा रैली असिनसु पांदम थमले लेबाग अमा सेमबदा लेबाग तुगी मियाम गी अचौब थौदांग लई पॉलिटिकल गी खेतनबा थमदना मियामना लेबाग असिगी दमक अमत्त ओइना लेमिनसे हर घर तिरंगा अमसुंग हयेंग पांगथोकदौरिबा इंडिपेंडेंस डे गा मपुंग फाना सरुक यादुना मपांगल कनबा इंडिया अमा ओइहन्ननबा होटनमिनसी हाइना फोंगदोखे भारत के निखा तमखिबा ब्रिटिश की लोइलम शासनदगी 15 अगस्त ने मरी लेना भारतीय जनता पार्टी की भारत की प्राइम मिनिस्टर ऑनरेबल प्राइम मिनिस्टर मोदी जी की मखादा हर घर तिरंगा युमथोंग खुदिंगी मचुहोंगी फिरान पायरकांदा भारतवासी खुदिबक नेशनलिज्म इंस्टिल तौननबा मदुगी फीलिंग्स लेननबा मदुगी वाखलोन खननबगी मेसेज ngasi agi केंद्र दसु agi केंद्र की यामख्रबा कार्यकर्ता सिंह याउना सेंट्रल पार्टी ऑफिस की प्रेसिडेंट वाइस प्रेसिडेंट जनरल सेक्रेटरी नसिंगबा कया याउना कोई यांगरुबा मयाम अमना अदुगुंबा भारत की अपुनबगी सत्तम अदुगा अकनबा भारत अमा ओइननबा अदुगी फोंगचतुदा हर घर तिरंगा के पार्टिसिपेट तौबनी नेशन अमा अदुगी मतिक अकनबा नेशन अमा सेंबा जी प्रजा कोइदा डिपेंड तौई and the प्रजा कोइना लिंजेन मानना irrespective of political affiliation देश की दमकता सब मानना कोइ अमत लेमिनबा मथु ताई हौजिक पाउगी मरक थतना तेनबा ब्रेक अमतंग लोइनसे Great opportunity for local operators. SKTV is expanding. Come and be a part of SKTV revolution with high-speed internet, IPTV along with OTT and other benefits. We are building stronger connections through franchising. Become a local cable operator and provide reliable information and entertainment to your neighbors. Unlock your growth with our technology and top-tier service. So if you're looking for exclusive partnership opportunities, then please call us at 700-5259-437 or 897-420-9157. Skate broadband service na miyam gi damak kudong sabak ya puduna lakseri high speed internet service ke toan ba plan sing leizare 450 plan da 200 mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 550 plan da 300 mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 700 plan da 500 mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 850 plan da unlimited 100 mbps speed Wi-Fi IPTV channel sahum yankai hena OTT da SKTV Z5 amadi atai OTT tara mari phangbigani 1000 plan da unlimited 125 mbps speed Wi-Fi IPTV channel sahum yankai hena OTT da SKTV Z5 Sony Live amadi atai OTT tara mari phangbigani 1300 plan da unlimited 150 mbps speed Wi-Fi IPTV free IP box channel samri yankai hena OTT da SKTV Z5 Sony Live Jio Hotstar amadi atai OTT tara mari phangbigani 1800 plan da unlimited 200 mbps speed Wi-Fi IPTV free IP box channel samga yankai hena OTT da SKTV Z5 Sony Live Jio Hotstar Lionsgate Play amadi atai OTT tara mari phangbigani 2500 plan da unlimited 300 mbps speed Wi-Fi IPTV free IP box channel samga yankai hena OTT da SKTV Z5 Sony Live Jio Hotstar Lionsgate Play amadi atai OTT tara mari phangbigani customer request da ETV Win
Hoi Soy Natraga, Sun NXT Su, Lobby Yagani. Akupa Marol Gidamak, Kaisampat Junction Deliva, Skate Office Natraga, Sangai Promang Lekai Deliva, SKTV Officer Lapiu, mobile number sing 8974 633 320 Natraga, 8974 209 152 the call to be the Pasu Yagani. Skate. Break matung damu kana taram nokchari makata pau pizari. Northeast ke state singda nungsi chana namadi ingna chikna leina nabagi damag Assam Rifles na chawkhat thorang kaya paikhat li haina IZAR South ke Major General Raprup Singh na phongdokre. Hayeng pangthogadoriba lebaga sigi humfutara mapandak suba Independence Day na lakpaga iroinana Operation Sindur mai pakna chathakibagi nungaiba phongdokpa oina Har Ghar Tiranga campaign ga mari leinana IZAR South na sinduna ngasi Imphal East ke hengang chingda leiba ibudau Margin Polo Complex tagi Imphal West ke Kaichal Manbi fawba nungsi chana na leiminana ba pauzil puba motorbike rally ama IZAR South ke Major General Raprup Singh na flag off Tawduna lamthakre. Rally lamthabagi thawramaduda Major General na makha taraduna Manipur da mahausagi fibam da hanjalak na naba Manipur Police, Indian Army amadi Assam Rifles kapunna khusam naduna chingnaba mafam kayadagi khusukulai sing lokhat pangamle loinana amaga nungsina na leimina na bakhongthang kaya su Assam Rifles na paikhatli haike. Ngasigi motorbike rally aduda lamdam masigi nupa nupi yauna punna biker chamaga kuntra rom na sarukya aduna machu ahumgi firal su thetke. So happy that people are joining in such large numbers. They're so excited about this event and they're so excited that each bike is carrying the message of peace, harmony and happiness. Each bike has a Tiranga attached to it. So I think there could be nothing more significant than this bike rally and traveling through the Imphal East and West district starting from the iconic Margin Polo from where we had the fortune of flagging it off and finally terminating at Kethalmambi. The Indian Army and the Central Armed Police Forces and Manipur Police, we have joined our hands. You would have seen large number of recoveries and absolute domination in the area so that peace prevails. So that is our contribution in the domain of peace, and we are committed as Assam Rifles in every aspect of our society's day-to-day life in Manipur. Thank you. Ngasi Thobal da leiba humfugutaruk suba CRPF ki battalion na Har Ghar Tiranga Avian Inglisingani kunmanga gi makhada Tiranga rally ama New Era Higher Secondary School Thobal ka khusam naduna pangthokre school gi mahairoi chanipan henbana sarugya duna pangthokhiba ngasi gi Tiranga rally aduda humfutaruk suba CRPF ki CO HIS Anup Kumar Sahu Thobal District ki Additional SP Ops HIS Devendra CRPF ki Jawan Singh school gi Oja Singh na sarugya ke Aikhoigi oiba culture amadi tradition asida sana khotnabagi ithilama saruk kharada oirabasu yawi leigai amadi khunai na saugatpana infrastructure matik chana leitrabasu Olympic Games ta fawba medal lobangam dibani haina YAS ke secretary N Pravin na phongdokre Youth Affairs and Sports na sinduna inherent support system for promotion of sports in Manipur haiba wakhalonda Kuman Lampak State Youth Center na sinduna ngasi panel discussion kam workshop ama pangthokre thawramaduda wangang laduna N Pravin na phongdokhibada Manipur asi apikpa state ama oiduna mising yamza drabasu afaba sanaroi kaya puthokli amadi leibaga sigi mingchat purakpa ngamli hanadi sana khotnababu chawkhat hannanaba hotnabada infrastructure khaktada mai onsilami adubu sana khotnabagi matik chawa fibam adu leiraba natraga leitrabara haibadudi yenglamde adubu infrastructure mapung fana leitrabasu leiriba khunai ki Kanglon asina matik charba sanaroi kaya puthokpa ngamle maramaduna leiriba kanglon adu ningthina khangnanaba amadi mathau taba infrastructure su fanghanba ngamnanaba ngasigi thauram ase pangthokpani haike thauramadu YAS ki director Dr Mayengbam Vito retired IAS RK Nimai Olympian KSIS Thoiba Olympian N Kunjarani MOA ki VP M Rajchandra na chingbana sarukya ke Magi makok tu yeriba, magi thamoi di yeriba, itildo. Karai di lain, madu itildo. Madu ikoina khangna bohna raga madu itildo. Yam chow mong da yam pava mong da. Infrastructure create over at the same time. We already like the strength to.
adu we have to build on that strength aduna hojik koina plan tawisi hojik atai da state makhaida hojik ki national conference da su adaga den kelodisu nan high level task force ki first hey hogam matam sida kun discussion horpoga mayam si loina infrastructure ki loina haire atai state Manipur si karam masana da koi emphasize loina bada state ki karam masana da koi emphasize tawra madu ki laiba limited resources si madu hadaraga hena wang level no yani and haibu madu mayam si unna khallaga madu mayam tanaraga all the stakeholders mayam discussion tawra mutunga ngasigi workshop sida inherent oiba ekoi ki strength se si karino so far ekoi na madu kamaina madu for the betterment of sports in the state si ekoi seasonary then karamo momna tawra madu hena phaba ecosystem ma sema ngambani and haibu madu tanaminasi Haukiba August tarukta Imphal da pangthokhiba Road to Peace Covenant to Understanding mifam gi matung inda matungda Kuki Liberation Army Kuki Liberation Organization KLO gi chief Kaimin Thang Nyuna aganba wafam thamlakhibabu Thadou Student Association na condemn tawrakli ngasi TSA na thadorakhiba cherolamada Thadou NP Manipur amadi tongan ba Manipur Civil Society Organization singi mihut singa pangthokhiba santi gi mifam adugi matung August 8 ta Thangyuna insinduna Kuki NP Assam and the Kuki Student Organization Assam KSOA da miyam gi mifam ama haplong leiba Songza Pizang Community Hall da pangthokhi mifamaduda Kuki nataba Thadou gi chip sing ki handuna namfu da yawan ke Dima Haso gi Kuki da Thangyuna insinduna Assam da gi Imphal da santi gi wari aduda yaukhiba Thadou leader mangagi mathakta penalty oina nat ki chatnabi gi matung inna Kuki NP Assam gi mamangda salam sat tawhangani asigumba thawong asi ain na yade Thadou gi miyam na yaningde Thawong asigi matangda TSA na sengdok ningbadi Thadou haiba furup asi Kuki furup tagi yamna khetnei Dima Haso amadi Karbia longda leiriba Thadou NP Assam asi Kuki NP Assam Kuki Su group natraga atai militant singi makhada su leite Thadou NP Manipur gi Road to Peace initiative da Assam dagi Thadou amatana Kuki NP Assam da salamat tawkhide Kuki gi angambana kihanbadagini maramaduna asigumba lana sandokpa miwa asi taudanaba Thadou miyamna akanba wafam thamlakli maramaduna Kuki NP Assam KLA amadi atai mari reinaba sengna Thadou gi thabak thauramda khut thingjin biranu loinana August 8 ta Kuki gi angamba sengna fongdokhiba akanba wafam sing handokpiu haina apil tawkhi natragadi lenga ki mateng lauduna chap chaba thabak laukhatuna achumba wayal chathahangani haina cherola sida palakli Thawbal District ki tongan ba mafam ahumda leiba relief camp ki angang singda sanitary item yauna sana khotna nabagi potlam amadi chana thakna basing district administration Thawbal na district child protection unit Thawbal ga kusam narag ngasi yanthokre haukiba kumja inglising ani ga kulhumdoi gi me ahumda thokhiba irang asina maram oiraga lanje naraktuna Thawbal district ki Wangjing Kodom Pokpi Sports Complex Lamding Higher Secondary School amadi Khangabok ki Rice Research Station da leirakliba jahi taranipan gi makhada leiba nupi macha singi sanitary gi potlam sing nupa macha singina sports ki potlam sing amadi chana thakna ba potlam sing Deputy Commissioner Thawbal Hana Kamai amasung District Child Protection Officer Thawbal Salam Robindrona hakthengna na chatuna yanthokhi even government side so whatever demand
Manipur University ge Health Center na All Manipur Kidney Transplant Patients Welfare Association ga khusamnaduna nephrology and its prevalence in Manipur haiba hiramda ngasi nongmagi oiba awareness program ama pangthokre. Manipur University ge Health Center da pangthokiba thoram aduda Sisa Hospital and Research Institute Private Limited ke nephrologist Dr. Gulibar Posangbam amadi All Manipur Kidney Transplant Patients Welfare Association ge media advisor Fanzobam Lanajitsu Sarupya ke. Nephrologist Dr. Gulibar na high kidney yadabigi khwaidigi faba lying di transplant tawbani adubu India da kidney naba miyoi lakh anirom transplant mathau tarabasu chada mari khaktamak chahi amada transplant tawba ngamle masigi maramdi transplant tawnanaba mafam leitabagi nate kidney transplant tawba yaba hospital masing yamna lei Manipur da su hospital mari da transplant tawba yare adubu thengnariba khudong chadribadi kidney donor leitaba asini haike. Every year in the other, we have around 2,000 patients, new patients who develop end-stage kidney disease. Only 4% can get a kidney transplant. 2 lakhs, 4% had. That is between 8,000 to 10,000 transplant at the world. Transplant center later, which nothing. Manipur transplant center very soon. So it's not a shortage of transplant centers. It is a shortage of donors. Donor later. Ngarang Teknopal District ke manung delay di ba Kwatha Village da SGO More Ezaz Hassan na computer set ama printer ama mating pangkre. Khongthang asi Kwatha Village asida district ki thabak thoram sing digital da pangthokpada hena nungai ba pangthokpa ngamna ba amate mateng asi pangkhibani hairi ngarang pi kiba computer amadi atai machak sing asina district administrative amadi Kwatha Village ka hena naksin hanaba record sing thabada hena khumang sausen bangam nanabagi pandamda paikhat bani hairi Kwatha si Manipur gi khwaidigi manung hanjin bakul singi manungda ama oibana matam gi matung inna anoba digital gi khudong chabasing fangdana leirakibani computer khusinaki bathoram aduda SGO More Ejaz Hassan haikibada ngasi piriba polamasi yamna pikpa adubu yamna di maru oiba amani masina khungang asi digital gi lamda atai lam singa samnaba ngamlagani loinana masina khunja singi lairik laisu amadi lenga ki thabak thoram singda mateng oiragani haike. Home Guard personnel gi dearness allowance DA chada kuntra mapanda hengatpagi matangda kari thabak paikhat labagi haibadu khanghan biu haina state asigi commissioner home da aiba cherol piduna taksan kre hairi hiramasiga mari leinana Manipur Home Guard Employees Welfare Association gi president Y Mangina Thadou cherol amada lenga ke atai loisang singi sinmi sing Home Guard Singisu DA chada kuntra mapan yongna pibinaba chahi asigi haukiba May amasung July thada governor da aiba cherol pisinki madugi matung inna July tarada governor na commissioner home da aiba cherol thaduna mathau taba thabak sing paikhatna ba khangan kiba leire adubu ngase fawba mari leinaba authority na karigumba wafam amata khanghalak leitri hairaduna Prime Minister Narendra Modi gi sabka sath sabka vikas asi home guard singidi yaudabra haina hanglakli State Health Society Manipur gi mityang makhada Tamenglong district ki district hospital gi blood center da give blood give hope together we save life haiba wakalonda voluntary mega blood donation camp amangasi pangthokre ngasi gi EP bagi thoramadu da Tamenglong district ki chief medical officer DMD Dr. G Majachung Luna Fongdorakpada ngasi pangthokliba blood donation camp asiga tharaga marirak subo oina blood center asida pangthokpani loinana ngasi gi blood donation camp asi lakliba India gi 47 lak suba Independence Day ga mari leinana pangthokpani haike Thawbal District ke Lamding da leiba Lamding Educated Welfare Association Liwana Lamding Khumanthem Laikai dagi Medical Department nurse oina thabak tawramba Haikham Tilotamana manung matam chadana haukiba August 12 da leikidabada awaba fongdorakli ngasi Liwana thadorakpa cherol asida Tilotama Laikai asida nurse ama oina ahing nungthil naidana anaba kaya seba tawram Taubiram kiba loinana lamdam asida health awareness kaya pangthokki mahangna matam chadana leikidabada imung manungna thengnariba awabada association asina saruk yari haina cherol asida palakli
ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ इबुदौ पाखंबगी तुथुक मापन येकपा फिराल चिंखत्तुना मणिपुरना ब्रिटिश की मखुतगी निंखा तमखिबगी 49 लक सुबा पालन थौरम तोंगान तोंगान मफम सिंगदा पांगथोकनखरे अमसुंग लेकाय अमदी खुनाइना सौगतपना इंफ्रास्ट्रक्चर मतिक चाना लेत्रबसु ओलंपिक गेम्स फाउबा मेडल लौबंग अमदिबनी हाइना YAS की सेक्रेटरी एन प्रवीण ना फोंगदोखरे मतंग असद बुलेटिन असि लोइसिनजरे मणिपुर मियाम की पुंसीदा ख्वाइदगी हेना मरोइबा स्टेट असigi लेबाग असigi अमदी मालेम की ई पाउसिंगी दमक SKTV न्यूज़ पु मिटिंग तादुन लेबियो पुमनमक पु अमुक हना खुरुमजरे।